Kangchup Chingkhong Kuki Khutlai Paiba Shing na Paishinkhre AYUK NUNGTHIL gi matam da PHAOBA Kuki Khutlai Paiba Shing PHONGNA Tampakta Kumtharaktuna Chatpa Thengnare KADANGBAND KOUTRUK maning CHINGYANG paring-su Kuki Shing ne area domination TOUDUNA LEIKHRE masing YAMLABA Kuki Khutlai Paiba Shing GARI da PARENG HONJILLAKPASU LEPTRI Kuki Khutlai Paiba Shing na tha asigi taramathoi gi numidang da pungpham amata da Phayeng Kangchup KADANGBAND amadi KOUTRUK da drone bombing yauna akan mamong da landaraktuna Kangchup ta leiba maitegi yum taranithoi maina tumna thadok lamlaba matungda Kuki Shing na Kangchup songlung amadi Kangchup Chingkhong da area domination tawbata natana tampaki mafam da PHAOBA Kumtharaktuna Chatpa Thengnare drone video ama TOMTV na Thengnare drone dagi lawa video footage aduda Kuki Khutlai Paiba Shing na ningai dana Kangchup Chingkhong da koichat chatpa amadi KOUTRUK singthakta PHONGNA leibagi mami uba phangki mafam sing asi CRPF na leiriba mafam sing dagi panglap laptana leibani lau khawa matam asta Kuki Khutlai Paiba Shing na Chingkhong amadi singthakta PHONGNA sathok sasin TOUDUNA leiba asina maram oiraga manak nakpata leiba maitai khunja singdi masa gi lobuk kumduna thabak suba PHAOBA ngamdabagi phibamda leinare haire